Manipur gi irangda lanjen naduna relief camp singda leiriba miyamna kari pamlibagi haibasi handak Supreme Court ki judge sing Manipur da lakiba aduda pisin kiba memorandum aduna mayek sengna uba fangle lanjen aduna tongan mamafam da changjafam lautuna leiriba miyam gi mot sinduna IDP karana District Legal Services Authority Bestapur gi kuthangda pisin kiba memorandum adu thabakta ontok pirabadi IDP singi awaba kharada oirabasu kokani haibagi thajaba leiri iramasigi matangda SKTV News ki chief reporter Katrimem Premchandagi akanaba paudamama Houkiba English and Nicolum Dagi May Ahumdagi Horokibi Randa, Hatinana, Chatting Piriba, Mayumakai Lentum, Mangtakraba Masagashin from Latraba, Landina Ladiba Miyamna, Marineva Singna, Makogi Panaba Tabak Pakalakanikana, Relief Game Singda, Warabasuwana, Kangdun Lakri. President rule Latunagi, Manipur Lingata Tajabatamlamki, Union Home Minister Amit Shahagi, Manipur Kongchita Tajabakia Tamki, State Ashida, President rule Amuk Laki, Adubu, Tenkang Character Tamkiba, Tajabasing, Tabakta Otokpangam and Laklabada, Lanjanaba Miyamna, Makogi Tungi, Marai Bakari, Ogadagi Habasi, Tambangam Dre Habawakalonda, Relief Gameta, Ningam Denadumak Lane Bataki. Manipurian Hanbo in a Supreme Court ki Judge Mangana Shaba Kangbu Ama, Lambda Masla Laktuna, Irang Hatin and Sokol Lava Sing, Yang Shinlagani Habagi Pau Fangbada, Waya Loshangi Luching Busing Aduna, Tenari Bawa Singasi, Ubigari Amadi, Tabukadi, Pakalakani Kana, Point Kun Yaupo Memorandum Ama Supreme Court ki Justin Aduda Pishin Ki. Memorandum Aduda, IDP Sing Tenari Ba, Kudongchara Basing Matanga Marik Chumna, Ibugulina, Pugning Wakalgi Awaba, Anaba kaya sida miyeng changhaning bagi apamba mahiroi singi mahima singi hiram yauna hakselgi matangna chungma kaya yauri adubu khwaidagi maru oiba points singi manungda lanjanariba singi Aadhaar card ka link toba unique IDP card sembiba hariba wafamasi yauri masina IDP singi phangmam thokpasing phangbada lahangani haibagi thajaba leide amaromda IDP singi masagi lam amadi khul sing Ngak Sindru Tambi Batanatana, Amukana Masagi Maramdamda, Laiba Yahanaba, Simbiba Amadi, Masagi Hojik Laiba, voter or Bigi registration essay, Adumak Kahendana, Tamibana Chimba, Wafam Sing Yauri. Memorandum the Pishan Kiba Memorandum Asigi, Preliminary Action Plan, Matan Tagi Manga forward the Tobi Haiba Wafam Su, Memorandum Asimak the Pali, Amarumda, Memorandum Asiga Melena, Paket Kiba Tabakshing, April, try and toy forward, Kangan Bibalona. Tabak oina pangthok hanaba marilinaba singda khanghanaba thamliba wafam sing asigi aroibu report April 18 da PBU hainasu memorandum asida palli mamangda su memorandum kya pishin khre kholau kya laukre adubu waye loishangi luchingba sing asina kadai fawo miyeng chalapagi habidudi ngai batari SKTV news ki damak parom jariba Katrimem Premchandagi Imphal.